Nahansi numiting bumatung pung ani aswaidagi unidentified flying object haibadare masi bhawda HOUKHIBA masi chapchana identify tawbusung ngamdri pung ani dagi daytime ni pung ani makhai adwaidagi uraba masagi object si athengba numidang waramgi pung manga makhai ba urine masi bhawda khoigi karimta haingamdabs karino haina identify tawbu ngamdabs angakpa makhakni hojik UFO in Manipur Imphal airport on alert after spotting unidentified flying object report. Still, masih hujik masih unidentified flying object hujik non-flying zone da. So na sang dapat nama PAIRAKHIBA le masih trending lagi. Sigi Matangda hujik bawda yang pasal clarification tahu dah masih. Sida tamu ibu kerimot lagi. Masih angak pun itu. India si technology da kari da space ki lamda ga yam sakhat le na hairiba sakhala e ba leba amani haitare ko yamna khogi super power mak oidraga su oibaga manana ma pangal kallaba leba am khakne ba adam masi si da nahan si numidung matung pung ani aswai dagi unidentified flying object haiba tare masi bhawda HOUKHIBA masi chapchana identify tawbusung ngamdri India government aduga manipur da leiba khogi kari khogi khangai sing su masi maramda karino haiba do HOUKHIBA haiba ngamdri whether madu drone oibra natraga balloon oibra natraga UFO oibra haiba sigi matang si bawda clear oina haiba ngamde HOUKHIBA asagi yengo pung ani dagi daytime ni pung ani makhai adwaidagi uraba masagi object si athengba numidang waramgi pung manga makhai ba urine masi bawda khoigi karimta haingamdabs karino haina identify tawbu ngamdabs angakpa makhakni masida moina hai Indian force ki fighter ani laga clearance toy phamsida pairaga leiraga yeng makanda karimata ugide hai karimata thengna de adu targadi suppose balloon noiramadi hamjida dum laineba miyamna hainaba yawi sigi matangda masi balloon oigane na khoi hainarakpa social media da karida khang haine na haiba mayamna agalakpasi uieba adu balloon oiragadi asagi Indian Air Force ki plane ani na thibda phangoi maram leite aduga karigumba drone oiramagadi karigidamak nang flying zone sida drone pahelaino haibasi yam kupna thik pham thoe madudi ngamdadana haitare ko kam sungi bu numit humni suraba sagi incident si thodok si sigi maramda HOUKHIBA India government na amadi Manipur government ki intelligence na karimta haibang ngamdri masine angakpadi masine adun kayam solage haibido masida tai Indiana Andrayan 3 ga akotna thagi laimai da tare ka haisi some American singna ka China na ka harakpadi madu sasin na bane haire ineba aduga manar jar sida unidentified flying natraga karino object amal leire haibida identified toba HOUKHIBA ngamdriba asinadi India ji ngasagi mana chokhotlena haijaribudu kanai babu chokholloge haibsidi hangningai ore wangamoina laane sidi masidi kanana su pakun pibusi yaroi dore aduna HOUKHIBA gi unadi tijalibani haibasingna masigi maramda karimta haiba ngamdri na swai